NSCN Kamjong district KNAB की कादर मंगा हाथख्रे खुलाई मंगा सु फंगबा ngamkhre Indo Myanmar border की Kamjong district NSCN की South East Command KNAB की कादर मंगा हाथख्रे नोंमै मंगा फंगले हाइना सोशल मीडिया दा वायरल ओइरगले पावसिन मखाताना हाई KNAB की मिलिटेंट कुनलोम अफब मखल की खुलाई पाइदुना म्यांमार border दगी Kamjong district लांसिलगलगा केम साधुना तांखुल खुलसिंगदा एटेक तौदुना मिचम हाना बहोनरंबनी हाइरे मकोई कुनगी मनुंगदा मिलिटेंट मंगा फारबा मतुंगदा नोंमैना कापतुना हाथखिबने मकोई मंगाना पाइरकपा M16 राइफल अमा AK series मरी सु फंगखि हाइरे अमरोमदा मिलिटेंट ग्रुप KNAB की कादर मंगा अदु फारबा मतुंग ममित पुंदुना फारिबा कांगबु अदुना नागामिस लोनदा वाहंग हंगबगी वीडियो अमसु वायरल ओइरखिबा अदुदा याउरे लोइनना वीडियो अमदना फारबा मियोइसिंग अदु तांखुल अनि हाथखिबगी थौदोक्ता सेनबा टेररिस्ट ग्रुप नि हाइरे Trong lau bi da bom kapsinduna angang ani hatkiba mahik singni haina mitailon da phongdokpa yaure pawasina makhatara duna hai social media da Nationalist Socialist Council of Nagaland Government of People Republic of Nagaland na thadorokpa cherolama da NSCN GPRN ki South East Command ki Naga Army ki Commander Major General Alengi makhada KNAB ki Kader Singh takthongnawagi da maksatharakhiba thabakni haire April 19 TM Kasomda Kuki militant singni ambush tawduna Tangkhul misam ani hathiba amadi Tangkhul khul singda ngaiak leitana attack tawbagi laman singbani haire Tangkhul volunteer singa Kuki Khutlai Paiba singa Kapnaba Leptri Tangkhul volunteer ama amasung Kuki Khutlai Paiba ani Shire Asok Apansu Yaore Loukhre district nauna irang thorokhibaga loinana tongan ba thodok singda Tangkhul volunteer ama Shire ahumna soklai Kuki terrorist singi maikaidana ani Shire kaya amana Asok Apan Yaore Yum may thana bagi paulakle. Litan police station na kuanba mulam bilesta yum kay may tharamle. Masigi matang the working committee of Tangkhul Nagalong na thadorok pachero laman na hay. Sina kaytel biles manakta ngasi ayu angan bada horsok mi jamang sahi kun mapan suraba miyoy ama. Naga village guard ama Kuki militant sing na nong may kaptu na Hatkhre. Leikhidraba horsok mi jamang Kamjong district ki chakri khulen biles dagine. Thogdok adu da soglaba Tangkhul volunteer ahumgi manungda ani di. Helicopter na Imphal da purak pagal loinana hauji Rims Hospital da laikanare Kuki gi maikai da miyoy ani sire haibagi paudi lai adubu maming mathana chingbadi haujik phawbagi oina chapchana khangba ngamdre masigi su mathakta Manipur Leingakta gi karigumba wafam amata phongdorokpa leitre atopa thogdok amadana mulam biles da ngasi ayuk anganbada Khutlai Paiba singni attack chatharak pagal loinana yum kaya marum mai tharam lai mulam biles authority na thadorokpa statement amana hai ayuk pung mangaga minute kunthra rom tawada Nongmay round kaya marum kapsilakpaga loinana yum kaya marum tharam khibane thogdok adu da khunja ani phibam thina sokpadagi laikanare misam miyamda khanghaudane attack chatharakibagi thawong adubu mulam village authority gi maikaidagi akanba mawongda condemn tawrakle state village authority gi chairwala mana hai attack chatharakiba miyoi sing adu Tangkhul purup ki miyoi sing oiramba yai haire nongmai kapna bagi paw hek phangbaga maikai adom da masing yamlaba security personnel sing thomjinki adubu nakal ani gi marakta yamna kanna khud thokna vana maram oiraga security force adu sanction bangam khide tungda irang adu tapna security force na laksilakhi pawasina makhata na hai haujikso mulam village ke maya nakna leiba khulsingda akanba mongda khud thokna bagi pawlak pa leptre nongmai kapna bagi thokdok sing asina Tangkhul Amasung Kuki gi marakta yamna chawna umkhatna re CRPF na Kappada Leikhidraba ahumgi Hakchang Loukhre tha asigi taruk amasung taret ki lonaba ahing nong yaida Trong laubi awang laikai Kuki terrorist ni singnaba singna bom kapsinduna phamungda tumduna leijariba pikliba masin mokpwa ani bu hatkhiba amasung mamabu na tamthina sokan khiba thogdoktubu yaningdaba phongdoktuna miyamna haurakpa ihauda gelmonda leiba CRPF kemda thomjinbada CRPF na kapthorokpadagi Leikhidraba misam ahumgi thawa yauddraba Hakchang ngasi rims moktagi lawduna Aroiba mathau mangam pangthongnaba phawgak chaw ikhai lamthabung lampakta puthakhre Leikhidraba miyoy ahum adudi Waikhurok Laisram Jiten Chahi Yankhaiga Mathoi Sagolvan Tera Lukram Leiraktagi Huidrom Michael Chahi Kunithoi Amadi Kumbi Tera Khong Ward number 7 dagi Wahang Bam Bobi Chahi Kungamapan ne Laivak Thiba Thogdok adu Leikhidraba miyoy ahumgi thawa yauddraba Hakchang sing Rims ki mokta thamduna ngasi fawba leirakhiba adu imung manung amadi misi asiga mari leinana semkhiba JSC ga Manipur Leingakta hiram kharada yanaba purakpadagi Hakchang sing adu lawduna Aroiba mathau mangam pangthoknaba thaurang tawbani haire pikli bangang ani gi achumba wayel fangnaba honavada miyamna sangsilakpa khongjang khudingmakta Leikhidraba miyoy ahumgi imung manung amadi
JSC na ngamba mateng pangani hainasu laibag thiba thokdok adu da Leikhidraba kumbi terakhong ward number 7 dagi Wahang bam Bobby gi mama Laistram Jogen na phongdorok le Hayeng Leingakta Aroiba Wahang Hangbagi Khongchat Chatkadouriba Asida Miyamna Saruk Yabiyu COCOMI Haukiba numit sing asida Coordinating Committee on Manipur Integrity COCOMI na Miyamga loinana sangsinaba thamkhiba democratic oiba khongjang Maira rally amadi sit-in protest kaya Miyamga loinana sangsinduna lagle Sangsilagliba Miyamgi democratic oiba khongjang sing asida Leingak asina karigumba masak thokpa thabak amata tawbagi mami taraktabaga loinana Miyamgi kholaw singbu Leingak pairiba phamnaiba singna Miyamga samnaraktabagi mami chawna tarakpana maram oiraga Miyamna matam sangna ihau tawduna lakpa sigi akaknaba phibam ama waroisin ama laknaba hotnabada Aroiba oina Miyamna hangduna lakliba wafam sing COCOMI amadi Miyam punna saruk yaminaduna amuktada maikei khudingdagi Miyam punna matam amatada hawdokminaduna mayek sengba wahang khara hangnabagidamagta Miyamgi oiba khongchat ama chatuna arepa ama khangdoknaba hotnaminarasi haina COCOMI gi Information and Publicity Committee ki chairwal ama na Miyamna khangalakle chairwal asina hai Leingakki mafamdagi namduna paukhum lauraba matungda aikhoigi thabak makha paikhatminana ba hotnaminasi maram asina hayeng April 15 gi nungthil pung ama taba matamda Chief Minister Banglo tamna Miyam hupna COCOMI ga loinana thamjakhiba wahang singhang ba chatpagi khongchat chatminabada Miyam saruk yaminasi haina COCOMI gi maikaidagi Miyam gi mafamda haijarakle Chinada Emung Amana angang tuition tambibagi thada lupa crore ani pigadaure Chinada ina kaira khunba Emung Amana phonglakhiba job advertisement da Emung adugi angang tuition tambibo ojada thagi lupa crore ani pigani haina phongdokkhre chahi mari khakta ngaidiba angang amagi private home tutor thiraduna job advertisement adu phonglakhiba ne senfam asi maming leirba corporate house da thabak tawriba senior executive amagi thagi toloptagi fawba hele Advertisement adugi matungin na pigliba ngang amabu ningthina takpi tambiba ngamgadaba matik chabo ozada thagi tolop lupa crore ani pigani haire home tutor aduna Emung adugi chahi mari rom suraba nupa macha amaga chahi ama khaktang ngairiba nupi macha amaga mahi masing tambigadaba ne lairi khak takpi bagi mahutta wangang sangang amade atopa miga matau karamna loinagadagi haibagi matangdasu tutor aduna ngang singda takpi tambigadaba ne home tutor oigadoriba misag adu English ningthina khangbaga loinana pigliba ngang sing adu Tungi punsida US kumba laibak singda mahai tamhannabagi matangda takpi tambigadabani haire